ꯍꯧꯖꯤꯛꯀꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏ ꯑꯩꯒꯤꯗꯃꯛꯇ ꯑꯍꯜ ꯂꯃꯟꯅ ꯀꯔꯤꯁꯨ ꯍꯣꯠꯅꯕꯤꯗꯦ, ꯁꯦꯜ ꯂꯩꯇꯕꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯧꯗꯦ, ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯃꯊꯧ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯇꯣꯞꯄꯗ ꯃꯔꯥꯟ ꯊꯥꯡꯖꯤꯜꯂꯒ ꯄꯦꯟꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯁꯥꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯊꯣꯛꯀꯦ ꯅꯤꯡꯗꯕ ꯃꯊꯛ ꯊꯣꯡꯕ ꯑꯍꯜꯁꯤꯡ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ, ꯌꯀꯥꯗ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯊꯧꯅꯥ ꯂꯩꯕꯁꯤꯡꯒꯤ ꯃꯆꯠ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄꯅ ꯀꯔꯤꯁꯨ ꯐꯪꯂꯣꯏ꯫ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄꯅ ꯀꯥꯟꯅꯕ ꯐꯪꯂꯤꯕꯁꯤ ꯁꯨꯞꯅꯇꯒꯤ ꯃꯔꯨꯝ ꯀꯣꯟꯕꯅꯤ, ꯃꯗꯨꯁꯨ ꯎꯆꯦꯛꯀꯤ ꯃꯆꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯆꯞ ꯃꯥꯟꯅꯅ ꯊꯝꯕꯤꯔꯝꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯕꯤꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯅꯥ ꯍꯩꯗꯣꯛꯄꯒꯨꯝ ꯍꯩꯗꯣꯛꯇꯨꯅ ꯊꯤꯕꯤꯔꯕꯗꯤ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯂꯣꯏ꯫ ꯒꯔꯜꯐ꯭ꯔꯦꯟꯅ ꯍꯥꯏꯕꯤꯔꯝꯃꯤ, "Things don't turn up in this world until somebody turns up them." ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯋꯨꯞꯄ ꯎꯅꯥ ꯍꯩꯗꯣꯛꯇꯨꯅ ꯊꯤꯕ ꯇꯥꯕꯅꯤ, ꯍꯣꯠꯅꯕ ꯇꯥꯕꯅꯤ, ꯀꯟꯅ ꯁꯨꯕ ꯅꯣꯝꯕ ꯇꯥꯕꯅꯤ꯫ ꯃꯥꯂꯦꯝꯗ ꯄꯣꯛꯈꯤꯕ ꯑꯆꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯍꯪꯒꯠꯅ ꯌꯦꯡꯁꯤ, ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯒꯦ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯔꯥꯏꯠ ꯃꯆꯤꯟ ꯃꯅꯥꯎꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯨꯊꯣꯛꯄꯗ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤ? ꯏꯟꯗꯤꯌꯥ ꯊꯤꯕ ꯂꯥꯛꯄ ꯈꯣꯡꯆꯠꯇ ꯀꯣꯂꯝꯕꯁꯅ ꯀꯌꯥ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ? ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯣꯂꯝꯕꯁꯅ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠꯇ ꯑꯃꯦꯔꯤꯀꯥ ꯑꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯑꯉꯧꯕꯁꯤꯡꯒꯤ ꯂꯩꯉꯥꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯀꯩꯁꯨꯝꯁꯪꯗ ꯆꯍꯤ ꯀꯌꯥ ꯂꯦꯟꯈꯤ꯫ ꯅꯦꯒ꯭ꯔꯣꯁꯤꯡꯒꯤ ꯍꯛ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥꯔꯇꯤꯟ ꯂꯨꯊꯔ ꯀꯤꯡꯅ ꯀꯌꯥ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯇꯥꯔꯨꯔꯒ ꯀꯟꯅ ꯍꯣꯠꯅꯈꯤꯕꯒꯤ, ꯆꯥꯕ ꯊꯛꯄ ꯀꯥꯎꯗꯨꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯄꯤꯛ ꯊꯟꯒꯅꯤ꯫ ꯉꯁꯤꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤ ꯍꯌꯦꯡꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯤꯁꯤꯡ ꯑꯁꯤꯅ ꯑꯆꯪꯕ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯕ ꯑꯣꯏꯔꯒ ꯑꯐꯕ ꯆꯪ ꯆꯪ ꯂꯥꯎꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯟꯖꯤꯟ ꯄꯥꯟꯕ ꯒꯥꯔꯤꯒꯨꯝꯅ ꯃꯤꯅ ꯊꯧꯕꯤꯕ, ꯃꯃꯥꯏ ꯆꯨꯝꯕꯤꯕ ꯉꯥꯏꯗꯨꯅ ꯂꯩꯕꯅꯗꯤ ꯄꯥꯝꯂꯤꯕ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯂꯣꯏ꯫ ꯉꯝꯂꯕꯁꯨ ꯌꯥꯝꯅ ꯊꯦꯡꯅ ꯌꯧꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯃꯆꯠ ꯑꯃꯁꯨꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤꯅꯤ꯫ ꯐꯖꯕ ꯂꯤꯆꯠ ꯁꯦꯝꯒꯠꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯅ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ ꯃꯅꯤꯡ ꯇꯝꯅ ꯋꯥꯈꯜ ꯈꯟꯖꯕ, ꯄꯥꯝꯖꯕ ꯊꯕꯛ ꯇꯧꯖꯕ ꯑꯌꯥꯕ ꯈꯨꯟꯅꯥꯏꯅ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯤꯕꯤꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯤ꯫ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯗ꯭ꯔꯤ꯫